Makoina hai, ayakni khwaidagi shonbado. Ayakni pokpagi mahi yandraba, ayakni lemna manglagadaba mapok. Masana masabu kanano khangjadingai atopabu judge tawgani. How can you believe them? Adubu khangu nahak masimadi. Chatkini makoi nongma nathairam laga nahakpudi. Fazaba wahaigi langna khoichomdaba khonjelgi tat kayana. Tattana yairagani nangi nakongda tausinaba sasinaba kayana nangbu puduna chatnaba honage khan oijaba khara phangnaba nangondagi punamak nongma chatkini lamna nanaktagi. Chekshilak matamda hanna yenglakpa mikupta kanasu leblam loi natungda khangun nangi punsidi naha kakna semgadabane nungsibana nangun noroki komda puthagani mang taklaba punsi ama ohelamgani adugumlaba lambiduda karigi nahak chatkani nahaki punsibu lamlanda natraga lamlandi amada karigi damak sina thokani maman yamlaba nahaki punsibu karigi laina kanagumba amana steering paibagum puningba maikai da nahak puhangani nahak papet nate nahak joker dusunate nahak life da bisunate nangi kanagumba natraga kanagumbina aduk laina sanariba maman laitana lauriba nangi punsi se nangi ima babagi di fizigi ladne mani ni sanane karigi damak nahak namasi nikup khudingi kawbono. Yes, you can do mistakes. Haukibado haukrasano. Hauzik anoba punsi amagi damak anoba lambi amagi damak sem sarasi. Charles Bernard sana sumna hai a lifespan making mistake is not only more honorable but more useful than a lifespan doing nothing. Punsi da mai thiba nangliba asoi ba toriba nahak se ikai khumna badagi hendoktuna kari bata tawdana phamduna changan charaga nuksa yairiba laipung phambada thonga phariba mangondagi di lakha ma kana be hele kanagumba amata asa thamlugano nasana nasada thamu asado thajaba manganu kaidaunungda ningsingo pirtibigi afawusing naitom loina chatpane naitom phanglakpa mingchatni haujiksu nahak tumlibra haujiksu nahak phamkhigadra haugatlo sangsilasi manglomda punsi lamjel sida nangbu haubigadaba kanasu leite kanabusu ngairuganu nahak nasana haugadabane nahak nathangta chengadabane. How much potential do you have? How strong are you? It is right time to explore. Hauzik nahak ki tawba ngamba pumba hutnabagi matamdo charabane. Thazau nahak khwaidagi shonbadu sunate nahak pokpagi mahi yandrama mahak tu sunate nahak lemna manglagadaba mahak tu sunate kha chikna puningda achetpa ware amaga loinana wasak minase ayhak soidana aigi punsigi pandam phangani punsida mai paklaba misaktu oigani achauba ithak mapaisu laksano akan manong lainong sisu sitsano panthong na yet ki pambom oy palem na oy ki pambom oy lanthing na gani khudingmak paklaba ipak samudra su lan gani awang ba chingjau lising su ka gani ayhak soidana mai pakani ayhak nungai ba lising mapu oigani ningsingo sekta seksilaglaba matamda palem panthobu henba leitabane tusonaruraba maning halluraba ayhak se amuk leplage amuk manglomda changsilage hauba yaudana panthong karamna yaugani hudak sidagi haurasi nahaki manglaldo karino Helen Keller na asumna hai when one door of happiness closes another opens but often we look so long at the closed door that we do not see the one that has been opened for us. Maramasina karigidamak lon kraba nungaibagi thong aduda som yenglaga leigadoribano hongba tabani anoba punsigi lambi amada amuk chatnaba honaba tabani nungaibagi thong ama lon krabasu anoba nungaibagi thong ama aikoigidamak hangri haibasi karigidamak kawgani. Walt Disney na sumna hai if you can dream it you can do it nahak na mangla na mamangmangamlaba adu oirabadi madu soidana taibangda panthokpa ngamgani lairamba pumba maithiba piramlage numit kum ngangani thawan michakum wangani aibu namtheke khanbasing tumna chakthekani numit kum naksilakpa mikupta inakta ayhak soidana ngamgani ayhak na punamaktagi hengani. Yes, I can defeat all of them. Ngasidagi campaign ama hause no matter how hard you did fall the matter is stand back. Yes, you can stand back. Maruiribase nahak kayarak maithirabage haibadu nate maruiribadi amuk haugatpaduni kayarak hanna turabasu amuk haugalasi tanthaba akiba asonba ninghannaba thajadaba pumba mangkrasano amuktang punna ahuba konjelda lauminase stand back amukaso stand back nahaki konjeldo ayanga taba ngambagi wangmada leite sontragano energy punbo yahonse. Yes, I can stand back.